ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤ ꯃꯤꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡ ꯇꯝꯊꯤꯔꯕ ꯊꯋꯥꯏ꯫ ꯋꯥꯔꯤꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯂꯤꯕ ꯑꯏꯕꯤꯁꯤꯡꯗꯤ ꯂꯥꯡꯂꯦꯟꯊꯣꯏꯕꯤ ꯑꯃꯗꯤ ꯑꯃꯔꯥꯕꯇꯤ꯫ ꯑꯍꯥꯟꯕ ꯃꯛꯇꯗ ꯔꯥꯏꯇꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯕ ꯋꯥꯔꯣꯜ꯫ ꯋꯥꯔꯤꯁꯤ ꯏꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯝꯂꯕꯁꯨ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯉꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯃꯤꯌꯥꯝꯅ ꯄꯤꯅꯕꯤꯌꯨ꯫ ꯐꯔꯦ ꯃꯌꯥꯝ, ꯋꯥꯔꯤꯁꯤ ꯃꯤꯌꯥꯝꯗ ꯅꯧꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 11ꯒꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯑꯥꯎꯠ ꯇꯧꯔꯕ ꯃꯇꯨꯡ ꯁꯦꯁꯟ ꯍꯧꯔꯝꯗꯥꯏꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕ ꯃꯇꯝꯅꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯇꯝꯐꯥꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯈꯒꯔꯥꯖ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯒꯤ ꯆꯤꯌꯥꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯇꯞꯅ ꯃꯃꯥꯗ ꯀꯧꯔꯛꯏ, "ꯃꯥ!" ꯃꯆꯥꯅ ꯁꯨꯝꯅ ꯀꯦꯠꯁꯟꯅꯔꯛꯄ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯔꯛꯇꯧꯔꯦ ꯈꯪꯕꯅ ꯈꯨꯝꯂꯝꯗꯦ꯫ ꯈꯒꯔꯥꯖꯅ ꯑꯃꯨꯛꯀꯁꯨ, "ꯃꯥ!" "ꯍꯣ ꯏꯃꯥ ꯅꯨꯡꯁꯤꯕꯤ!" ꯈꯒꯔꯥꯖ ꯁꯅꯥꯟꯖꯥꯎꯕ ꯑꯃꯗꯤ ꯇꯝꯐꯥꯁꯅꯥꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯆꯥꯅ ꯁꯤ ꯄꯥꯝꯃꯤ, ꯁꯤ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗ ꯌꯥꯗꯨꯅꯇ ꯂꯥꯛꯄꯅꯤ꯫ ꯃꯄꯥꯅ ꯌꯥꯔꯣꯏꯗꯕ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯃꯃꯥꯗ ꯍꯥꯟꯅ ꯍꯥꯏꯕꯅꯤ꯫ ꯇꯝꯐꯥꯁꯅꯥꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯨ ꯆꯤꯌꯥꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯊꯩ꯫ "ꯀꯩꯗꯧꯔꯒꯦ ꯊꯣꯏꯕ?" ꯈꯒꯔꯥꯖꯅ ꯍꯥꯏꯔꯤ, "ꯑꯩꯁꯨ ꯕꯣꯔꯤꯁ ꯍꯣꯏ, ꯃꯅꯤ ꯍꯣꯏꯅ ꯇꯝꯕ ꯁ꯭ꯀꯨꯜꯗꯣ ꯑꯗꯨꯗ ꯇꯝꯒꯦꯕ." ꯇꯝꯐꯥꯁꯅꯥ, "ꯏꯕꯨꯡꯉꯣ, ꯅꯄꯥꯕꯨꯡꯅ ꯌꯥꯔꯛꯂꯣꯏꯗꯕ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ ꯏꯃꯥꯗ꯫ ꯁꯤꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯔꯗꯤ ꯐꯕ, ꯃꯗꯨꯁꯨ ꯅꯠꯇꯦ꯫ ꯕꯣꯔꯗꯤꯡꯗ ꯂꯩꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯦꯛꯇ ꯍꯥꯏ ꯃꯣꯏꯁꯨ." ꯈꯒꯔꯥꯖꯅ, "ꯑꯁ ꯏꯃꯥ, ꯍꯩ, ꯅꯄꯥꯗ ꯍꯥꯏꯈꯤꯒꯦ ꯐꯖꯅ." ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯁꯅꯥ ꯐꯨꯛ ꯍꯧꯒꯠꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯊꯕꯛꯇꯣ ꯑꯃꯨꯛ ꯃꯈꯥ ꯇꯧꯈꯤ꯫ ꯈꯒꯔꯥꯖ ꯃꯔꯩꯁꯨ ꯌꯦꯠꯂꯨꯗ꯭ꯔꯦ, ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯔꯨꯝꯂꯣꯝꯗ ꯃꯊꯛꯇ ꯀꯥꯔꯛꯏ꯫ ꯔꯨꯝꯒꯤ ꯊꯣꯡ ꯍꯥꯡꯕꯒ ꯐꯃꯨꯡꯗ ꯐꯝꯊꯩ꯫ ꯑꯗꯨꯒ ꯅꯤꯡꯁꯤꯡꯂꯛꯏ ꯃꯤꯀꯨꯞꯇꯣ꯫ ꯕꯣꯔꯤꯁꯀꯤ ꯑꯦꯗꯃꯤꯁꯟ ꯇꯧꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯕꯣꯔꯤꯁꯅ ꯑꯦꯗꯃꯤꯁꯟ ꯇꯧꯔꯤꯉꯩ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯆꯠꯅ ꯆꯠꯅ ꯌꯦꯡꯂꯤ꯫ ꯏꯪꯅ ꯐꯖꯩ ꯃꯐꯝꯗꯣ꯫ ꯁ꯭ꯀꯨꯜꯗꯨꯒꯤ ꯃꯃꯥꯡꯂꯣꯝꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩ꯫ ꯄꯨꯈ꯭ꯔꯤꯗꯨꯗ ꯊꯔꯣꯁꯨ ꯁꯥꯠꯂꯦ꯫ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯋꯥꯡꯂꯣꯝꯗꯅ ꯒꯥꯔꯗꯦꯟ ꯃꯆꯥ ꯑꯃꯁꯨ ꯂꯩ꯫ ꯐꯖꯕ ꯂꯩ ꯃꯈꯜ ꯃꯈꯜ ꯀꯌꯥ ꯁꯥꯠꯂꯤ꯫ ꯃꯈꯥꯔꯣꯝꯗꯅ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥꯒꯤ ꯍꯣꯁꯇꯦꯜ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯊꯝꯃꯤ꯫ ꯅꯨꯄꯥꯔꯣꯝꯒꯤꯗꯅ ꯅꯥꯀꯟꯗ ꯂꯐꯨ ꯃꯌꯥꯝ ꯑꯃ ꯍꯧꯔꯤ꯫ ꯅꯨꯄꯤꯔꯣꯝꯒꯤꯗꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯣꯏꯅ ꯅꯥꯀꯟꯗꯣ ꯂꯩ꯫ ꯃꯊꯪ ꯃꯊꯪ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯈꯒꯔꯥꯖ ꯆꯠꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥꯒꯗꯣ꯫ ꯕꯣꯔꯤꯁꯁꯨ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯈꯒꯔꯥꯖꯄꯨ ꯀꯧꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯕꯣꯔꯤꯁꯅ, "ꯑꯣꯏ, ꯆꯠꯂꯁꯤ ꯂꯥꯛꯑꯣꯏ, ꯌꯥꯔꯦ, ꯈꯔ ꯌꯦꯡꯉꯗꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯇꯨꯡꯂꯣꯝꯗꯒꯤ, "ꯗꯥ ꯕꯣꯔꯤꯁ!" ꯈꯣꯟꯖꯦꯜꯗꯨꯗꯅꯤꯗꯣ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯇꯝꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯕꯣꯔꯤꯁꯇꯤ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯪꯁꯤꯟꯈꯤ꯫
ꯕꯣꯔꯤꯁꯅ ꯑꯦ ꯅꯪꯕꯨ ꯑꯦꯗꯃꯤꯁꯟ ꯇꯧꯔꯦꯗꯥꯏꯅꯦ ꯇꯝꯅꯥꯁꯨ ꯈꯨꯝꯂꯛꯏ ꯍꯣꯏ ꯇꯧꯔꯦ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯇꯧꯕ ꯂꯥꯛꯃꯤꯟꯅꯕꯅꯦ ꯇꯝꯅꯥꯅ ꯄꯣꯏꯔꯩ ꯈꯪꯅꯧ ꯃꯥꯅꯤ ꯑꯩꯒꯤ ꯍꯥꯏꯗꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯄꯣꯏꯔꯩꯅ ꯑꯩꯒꯤ ꯃꯤꯡ ꯄꯣꯏꯔꯩꯉꯥꯟꯕꯤ ꯁꯣꯝꯒꯤꯗꯤ ꯈꯪꯉꯤ ꯇꯝꯅꯥꯅ ꯍꯥꯟꯅ ꯍꯥꯏꯔꯦ ꯕꯣꯔꯤꯁꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯝꯅꯥ ꯃꯥꯅꯤ ꯑꯩꯅ ꯈꯒ꯭ꯔꯥꯁ ꯍꯥꯏꯗꯣ ꯈꯪꯅꯧ ꯇꯝꯅꯥꯅ ꯈꯒ꯭ꯔꯥꯁ ꯅꯪꯁꯨ ꯁꯤꯗ ꯇꯝꯃꯁꯤꯗꯅ ꯄꯨꯟꯅ ꯕꯣꯔꯤꯁꯅ ꯑꯃꯨꯛ ꯑꯗꯨꯅꯤ ꯑꯩꯅꯁꯨ ꯍꯥꯏꯔꯤꯅꯤ ꯌꯥꯗꯦ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯄꯣꯏꯔꯩꯉꯥꯟꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯇꯧꯖꯔꯝꯕ ꯃꯨꯠꯇꯣ ꯃꯅꯤ ꯈꯣꯝꯕꯒꯤ ꯀꯣꯜ ꯂꯥꯛꯄꯗ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ ꯁꯅꯥꯟꯖꯥꯎꯕꯅꯁꯨ ꯌꯥꯔꯗꯨꯅ ꯈꯒꯔꯥꯖ ꯕꯣꯔꯗꯤꯡꯗ ꯂꯩꯗꯣꯔꯦ ꯃꯍꯩ ꯕꯣꯔꯗꯤꯡꯗ ꯆꯪꯕ ꯍꯧꯅꯔꯦ ꯔꯨꯝ ꯑꯃꯗ ꯃꯤ 5 ꯂꯩꯒꯗꯕꯅꯤ ꯍꯦꯟꯅ ꯂꯩꯕ ꯌꯥꯔꯝꯗꯦ ꯔꯨꯝ ꯅꯝꯕꯔ 9ꯗ ꯈꯒꯔꯥꯖ ꯕꯣꯔꯤꯁ ꯅꯣꯏꯇꯦꯟ ꯃꯅꯤꯈꯣꯝꯕ ꯑꯃꯨꯁꯅꯥ ꯃꯈꯣꯏ 5 ꯂꯩꯕ ꯇꯥꯔꯦ ꯔꯨꯝ ꯅꯝꯕꯔ 11ꯗꯅ ꯁꯛꯍꯦꯟ ꯀ꯭ꯔꯤꯇꯤ ꯄꯥꯛꯄ ꯆꯤꯡꯈꯩꯉꯥꯟꯕ ꯑꯕꯤꯅꯥꯁ ꯃꯈꯣꯏ 5ꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯔꯨꯝꯒꯤ ꯇꯣꯀꯟ ꯄꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯗꯅ ꯑꯅꯤꯗꯨ ꯂꯥꯛꯑꯦ ꯅꯣꯏꯇꯦꯟ ꯁꯛꯍꯦꯟ ꯍꯣꯏꯒ ꯇꯥꯃꯤꯟꯅꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯇꯥꯃꯤꯟꯅꯗ꯭ꯔꯦꯅꯦ ꯃꯅꯤꯈꯣꯝꯕꯅ ꯐꯠꯇ꯭ꯔꯣ ꯁꯤꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯔꯛꯇ ꯂꯥꯡꯉꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯏ ꯌꯥꯗꯦꯅ ꯇꯧꯅꯗꯣꯏ ꯁꯔꯨꯛ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯐꯕꯔꯣꯝꯗ ꯉꯥꯡꯉꯤꯗꯣ ꯂꯣꯏ ꯈꯪꯉꯤꯀꯣ ꯅꯪꯗꯤ ꯁꯛꯍꯦꯟꯒ ꯁꯨꯡꯄꯨꯟ ꯄꯨꯟꯅꯤꯡꯉꯝꯂꯣꯏ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡ ꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯈꯨꯠꯅ ꯃꯆꯤꯟꯗꯨ ꯈꯨꯝꯗꯨꯅ ꯅꯣꯛꯏ ꯃꯅꯤꯈꯣꯝꯕꯅ ꯌꯥꯔꯦ ꯉꯁꯥꯏꯗꯒꯤ ꯁꯥꯔꯤꯗꯣ ꯋꯥꯔꯝꯃꯅꯤ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯆꯥꯕꯒ ꯇꯨꯝꯕꯒꯅꯤ ꯅꯨꯃꯤꯠ 2-3ꯒꯤꯕꯨ ꯀꯣꯟꯅꯅꯤꯅꯦ ꯅꯪꯅ ꯆꯥꯔꯤꯗꯣ ꯉꯁꯥꯏꯗꯩ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯪꯂꯛꯏ ꯌꯧꯔꯦ ꯃꯈꯣꯏꯒꯤ ꯔꯨꯝꯁꯨ ꯌꯧꯔꯛꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯆꯪꯂꯛꯏ ꯈꯒꯔꯥꯖꯅ ꯂꯥꯛꯑꯕꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯃꯨꯛ ꯇꯧꯍꯧꯔꯣ ꯋꯥꯔꯤꯁꯦ ꯑꯣꯖꯥ ꯂꯥꯗꯤ ꯍꯥꯏꯔꯣ ꯉꯥꯛꯇ ꯎꯏꯒꯦꯕ ꯃꯅꯤꯈꯣꯝꯕꯅ ꯉꯁꯥꯏꯅ ꯂꯥꯛꯑꯦ ꯁꯤꯒꯤ ꯊꯤꯕꯣꯡꯖꯥꯎꯁꯤꯅ ꯆꯥꯔꯒ ꯈꯗꯥꯡꯁꯦ ꯄꯩꯔꯒ ꯆꯠ ꯂꯩꯕꯩꯅꯤ ꯊꯦꯡꯉꯤꯁꯦ ꯕꯣꯔꯤꯁꯅ ꯑꯃꯨꯛ ꯌꯥꯔꯦꯗ ꯅꯣꯏ ꯑꯅꯤꯒꯤꯗꯣ ꯍꯧꯔꯛꯂꯅꯨ ꯉꯥꯛ ꯄꯣꯊꯥꯔꯣ ꯌꯥꯔꯦꯀꯣ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯝꯅꯥꯒ ꯄꯣꯏꯔꯩꯒꯁꯨ ꯕꯣꯔꯗꯤꯡꯗ ꯌꯧꯔꯛꯂꯦ ꯀ꯭ꯂꯥꯁ 11ꯒꯤ ꯑꯉꯥꯡ ꯑꯃꯅ ꯀꯧꯔꯛꯏ ꯆꯦ ꯄꯣꯏꯔꯩꯉꯥꯟꯕꯤꯅ ꯍꯥꯎ ꯃꯥꯂꯦꯝꯁꯨ ꯍꯪꯂꯛꯏ ꯆꯦ ꯍꯣꯏ ꯁꯤꯗ ꯂꯩꯗꯣꯔꯕ꯭ꯔꯣ ꯄꯣꯏꯔꯩꯉꯥꯟꯕꯤꯅ ꯈꯨꯝꯃꯤ ꯍꯣꯏ ꯂꯩꯗꯣꯏꯅꯦ ꯃꯥꯂꯦꯝ ꯈꯪꯅꯧꯋꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤ ꯃꯃꯤꯡꯅ ꯇꯝꯅꯥꯅ ꯍꯥꯏ ꯑꯗꯨꯗꯤ ꯃꯥꯂꯦꯝ ꯅꯣꯏ ꯆꯦ ꯄꯣꯏꯔꯩ ꯏꯕꯥꯅꯤ ꯆꯪꯉꯒꯦ ꯄꯣꯠ ꯆꯩꯁꯨ ꯂꯣꯏꯁꯤꯟꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤ ꯃꯥꯂꯦꯝꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯇꯨꯡꯗꯒꯤ ꯀꯅꯥꯅꯣꯝꯅ ꯀꯧꯔꯤ ꯑꯣꯏ ꯂꯩꯔꯝꯂꯤꯕ ꯃꯤꯗꯨ ꯎꯕꯗ ꯃꯥꯂꯦꯝ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯉꯥꯜꯅ ꯀꯅꯥ ꯌꯦꯡꯉꯤꯅꯣ ꯃꯥꯂꯦꯝꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯆꯦꯆꯦ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯑꯗꯣ ꯅꯪ ꯔꯨꯝ ꯅꯝꯕꯔ ꯀꯌꯥꯗ ꯇꯥꯔꯒꯦ ꯑꯩꯔꯣ ꯔꯨꯝ ꯅꯝꯕꯔ 8ꯇ ꯅꯪꯗꯤ ꯑꯩꯁꯨ 8ꯇ ꯃꯉꯥꯜꯅ ꯑꯣ ꯍꯣꯏ ꯆꯪꯉꯣ ꯑꯗꯨꯗꯤ
ꯑꯩꯁꯨ ꯆꯪꯉꯒꯦ ꯃꯥꯂꯦꯝ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ ꯃꯉꯥꯜꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯝꯂꯒ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯇꯝꯅꯥꯒ ꯄꯣꯏꯔꯩꯒꯁꯨ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯄꯨꯡ 4 ꯇꯥꯔꯛꯀꯗꯧꯔꯦ ꯄꯣꯏꯔꯩ ꯉꯥꯟꯕꯤꯅ ꯇꯝꯅꯥ ꯑꯩꯗꯤ ꯇꯜꯂꯤꯉꯣ ꯔꯨꯝ ꯑꯃꯗ ꯃꯤ 5 ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤꯅ 4 ꯇꯝꯅꯥꯅ ꯐꯠꯇ꯭ꯔꯣ ꯁꯤꯅ ꯀꯣꯝꯁꯨ ꯀꯣꯝꯃꯅꯤ ꯑꯗꯣ ꯂꯟꯊꯣꯏꯒꯤ ꯔꯨꯝ ꯄꯨꯟꯗꯣꯏꯁꯦ ꯍꯔꯥꯎꯋꯦ ꯑꯩꯗꯤ ꯃꯥꯒ ꯄꯨꯜꯂꯗꯤ ꯍꯦꯛꯇ ꯅꯨꯡꯉꯥꯏ ꯄꯣꯏꯔꯩꯉꯥꯟꯕꯤꯅꯁꯨ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯇꯝꯅꯥ ꯃꯣꯏꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯕꯁꯦ ꯕꯨꯠ ꯇꯝꯅꯩ ꯕꯨꯠ ꯁꯥꯟꯅꯕ ꯌꯥꯝ ꯂꯩ ꯀꯥꯏꯅ ꯍꯥꯏꯅꯩ ꯆꯨꯝꯖꯥꯠꯂꯣ ꯇꯝꯅꯥꯅ ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯀꯅꯤ ꯄꯜꯂꯛꯀꯅꯣ ꯑꯗꯨꯒꯨꯝꯕꯗꯣ ꯇꯨꯝꯕ ꯌꯥꯔꯣꯏ ꯇꯟꯖꯥꯗꯨꯃꯛꯇꯗ ꯔꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯛꯏ ꯇꯞꯅ ꯃꯇꯧ ꯑꯗꯨꯗꯅꯤꯗꯣ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯤꯍꯨꯜꯒ ꯌꯥꯎꯗ꯭ꯔꯦ ꯄꯣꯏꯔꯩ ꯉꯥꯟꯕꯤꯗꯤ ꯀꯔꯥꯏꯗꯩꯅꯣ ꯖꯒꯠꯀꯤ ꯂꯥꯏ ꯄꯨꯝꯅꯃꯛ ꯁꯣꯜꯂꯦ ꯀꯥꯆꯤꯟ ꯂꯥꯏꯃꯨ ꯐꯥꯎꯕ ꯁꯨꯔꯦ ꯀꯤꯃꯟꯕꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯄꯪꯁꯣꯟꯗ ꯁꯣꯜꯂꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯅꯤꯃꯛ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯩ ꯃꯈꯣꯟ ꯀꯔꯤꯁꯨ ꯊꯣꯛꯂꯛꯇ꯭ꯔꯕꯗꯨꯗ ꯃꯃꯤꯠꯇꯣ ꯇꯞꯅ ꯑꯃꯨꯛ ꯄꯥꯡꯂꯛꯏ ꯇꯝꯅꯥ ꯂꯟꯊꯣꯏꯅ ꯊꯣꯡꯖꯤꯟꯗ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯝꯅꯥꯅ ꯑꯣꯏꯃꯥ ꯑꯁ ꯃꯤꯍꯨꯜꯒꯁꯦ ꯑꯥ ꯌꯧꯏꯍꯦ ꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯉꯥꯟꯕꯤꯒꯤ ꯃꯀꯣꯛꯇ ꯏꯜꯂꯒ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯁꯤ ꯅꯨꯄꯤꯁꯤꯅ ꯕꯨꯠ ꯄꯜꯂꯛꯏꯅꯤ ꯂꯟꯊꯣꯏꯁꯨ ꯇꯞꯅ ꯆꯪꯂꯛꯏ ꯀꯤꯕꯨ ꯀꯤꯅꯦ ꯅꯣꯏ ꯑꯅꯤꯁꯤꯗꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯦ ꯍꯣꯏ ꯑꯁꯣꯝꯗꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯆꯥꯔꯤ ꯆꯞ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯅꯣꯏꯇꯦꯟꯗꯣ ꯃꯅꯤ ꯈꯣꯝꯕꯅ ꯌꯥꯔꯦꯗ ꯈꯔ ꯆꯥꯔꯗꯤ ꯅꯪꯒꯤ ꯑꯗꯨꯒꯤ ꯈꯨꯆꯥꯗꯨꯅꯅꯦ ꯅꯣꯏꯔꯒ ꯇꯦꯜꯂꯤꯗꯣ ꯍꯩꯕꯨ ꯍꯩꯔꯤꯅꯦ ꯅꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯣ ꯌꯥꯝ ꯆꯥꯟꯅꯔꯤ ꯅꯣꯏꯇꯦꯟ ꯉꯥꯡꯂꯤꯕꯗꯣ ꯃꯉꯣꯟꯗ ꯅꯠꯇꯕꯒꯨꯝ ꯈꯨꯝꯗꯦ ꯀꯔꯤꯁꯨ ꯃꯅꯤ ꯈꯣꯝꯕꯅ ꯑꯃꯨꯛꯁꯨ ꯊꯤꯕꯣꯡꯖꯥꯎ ꯅꯪ ꯁꯥꯔꯅ ꯆꯦꯛ ꯂꯥꯛꯄꯗ ꯐꯥꯔꯗꯤ ꯅꯃꯤꯠꯇ ꯑꯪꯀꯜ ꯆꯤꯞ ꯂꯦꯁꯀꯥꯗꯣ ꯃꯊꯪ ꯎꯖꯅꯤ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯅꯣꯏꯇꯦꯟꯅ ꯃꯌꯥꯗꯣ ꯀꯥꯊꯣꯔꯛꯄ ꯔꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯊꯤꯜꯂꯛꯏ ꯃꯇꯧꯗꯨꯗ ꯃꯅꯤ ꯈꯣꯝꯕꯗꯤ ꯃꯈꯨꯠ ꯍꯣꯝꯃ ꯁꯥꯎ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯪ ꯍꯥꯏꯗꯅ ꯂꯥꯛꯅꯔꯤ ꯃꯅꯤ ꯈꯣꯝꯕꯅ ꯑꯃꯨꯁꯅꯥ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨꯆꯣ ꯉꯁꯥꯏꯗꯒꯤ ꯕꯣꯔꯤꯁꯀ ꯅꯣꯏ ꯑꯅꯤ ꯂꯥꯏꯔꯤꯛ ꯐꯕ ꯁꯥꯕꯗꯣ ꯋꯥꯔꯝꯃꯅꯤ ꯕꯣꯔꯤꯁꯅ ꯑꯩ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯑꯕ ꯑꯃꯨꯁꯅꯥꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯤ ꯈꯣꯝꯕꯗ ꯃꯃꯤꯠꯇꯣ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯊꯣꯡ ꯍꯥꯡꯕ ꯆꯠꯈꯤ ꯑꯗꯨꯕꯨ ꯁꯛꯍꯦꯟꯒ ꯀ꯭ꯔꯤꯇꯤꯒ ꯑꯣꯏꯔꯝꯃꯤ ꯁꯛꯍꯦꯟ ꯌꯥꯎꯔꯛꯄꯗꯨꯗ ꯃꯅꯤ ꯈꯣꯝꯕꯗꯤ ꯐꯃꯨꯡꯗ ꯍꯤꯞꯊꯈꯤ ꯕꯣꯔꯤꯁꯅ ꯅꯣꯏ ꯔꯨꯝ ꯅꯝꯕꯔ 11ꯗ ꯇꯥꯏ ꯍꯥꯏꯅꯦ ꯁꯥꯔꯅ ꯁꯥꯔ ꯎꯔꯗꯤ ꯆꯩ ꯆꯥꯖꯅꯤ ꯅꯣꯏ ꯑꯅꯤꯅ ꯁꯤꯗ ꯆꯪꯉꯛꯏꯁꯦ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯈꯒꯔꯥꯖꯀꯤ ꯃꯅꯥꯛꯇ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈꯤ ꯀ꯭ꯔꯤꯇꯤ ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯑꯗꯨꯗ ꯂꯥꯎꯁꯤꯜꯂꯤ ꯌꯥ ꯑꯃꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯅꯤ ꯀ꯭ꯔꯤꯇꯤ ꯑꯣꯏꯔꯝꯕꯗꯨꯗ ꯇꯞꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯁꯤꯗ ꯇꯝꯃꯗꯣꯏꯔꯣ ꯀ꯭ꯔꯤꯇꯤꯅ ꯇꯝꯃꯗꯣꯏꯅꯤ ꯅꯪ ꯅꯊꯟꯇ ꯇꯝꯕ ꯌꯥꯕ꯭ꯔꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯒꯤꯔꯤ ꯇꯛꯏꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯨꯟꯅ ꯑꯗꯨꯝ ꯇꯝꯃꯤꯟꯅꯔꯛꯂꯒ ꯑꯩ ꯍꯦꯛꯇ ꯀꯥꯎꯈꯤꯕ ꯌꯥꯕꯣ ꯅꯠꯇꯦ ꯅꯪꯅ ꯁꯛꯍꯦꯟꯅ ꯀ꯭ꯔꯤꯇꯤ ꯂꯥꯛꯑꯣ ꯊꯣꯛꯑꯁꯦ ꯁꯥꯔ ꯂꯥꯛꯑꯅꯤ ꯆꯩ ꯑꯃꯨꯛ ꯆꯥꯅꯤ ꯆꯠꯁꯦ ꯀ꯭ꯔꯤꯇꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯊꯣꯛꯈ꯭ꯔꯦ ꯃꯅꯤ ꯈꯣꯝꯕꯅ
ꯁꯛꯁꯤꯒ ꯄꯨꯡ 5ꯗꯒꯤ 8 ꯐꯥꯎꯕ ꯔꯨꯝ ꯑꯆꯧꯕ ꯑꯃꯗ ꯕꯣꯏꯁ ꯑꯃꯁꯨꯡ ꯒꯔꯜꯁꯀꯤ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯦ꯫ ꯄꯨꯡ 8 ꯇꯥꯕ ꯆꯥꯛ ꯆꯥꯅꯕ ꯋꯥꯔꯗꯦꯟꯅ ꯀꯧꯔꯛꯇꯨꯅ ꯃꯍꯩ ꯃꯩ ꯀꯨꯝꯊꯅꯔꯦ꯫ ꯇꯝꯅꯥꯒ ꯂꯟꯊꯣꯏꯒ ꯊꯣꯛꯂꯛꯄ ꯎꯕꯗ ꯅꯥꯎꯕꯤꯅ ꯀꯧꯔꯛꯏ꯫ ꯂꯟꯊꯣꯏ, ꯇꯝꯅꯥ ꯑꯅꯤꯗꯨꯁꯨ ꯎꯔꯦ꯫ ꯅꯥꯎꯕꯤꯒ ꯁ꯭ꯋꯤꯇꯤꯒꯅ ꯂꯦꯞꯂꯤꯕ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ꯫ ꯇꯝꯅꯥꯅ ꯍꯪꯂꯛꯏ, ꯅꯣꯏꯒꯤꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯃꯤꯟꯅꯒꯦ? ꯔꯨꯝ ꯅꯝꯕꯔꯅ ꯀꯌꯥꯗꯅꯣ? ꯁ꯭ꯋꯤꯇꯤꯅ, ꯑꯩꯈꯣꯏꯒꯤꯔꯣ? ꯔꯨꯝ ꯅꯝꯕꯔ 19ꯗ꯫ ꯅꯣꯏꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯃꯤꯟꯅꯒꯦ? ꯇꯝꯅꯥꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏ 4 ꯈꯛꯇꯅꯦ꯫ ꯑꯩꯅꯦ, ꯂꯟꯊꯣꯏꯅꯦ, ꯂꯤꯂꯤꯅꯦ, ꯑꯗꯨꯒ ꯄꯣꯏꯔꯩꯅꯦ꯫ ꯔꯨꯝ ꯅꯝꯕꯔ 16ꯗ꯫ ꯅꯥꯎꯕꯤꯅ ꯑꯃꯨꯛ, ꯑꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯁ꯭ꯋꯤꯇꯤꯅꯦ, ꯑꯩꯅꯦ, ꯂꯟꯆꯦꯟꯕꯤꯅꯦ, ꯑꯅꯤ ꯑꯃꯗꯤ ꯂꯥꯛꯇ꯭ꯔꯤ, ꯀꯅꯥ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯄꯣꯏꯔꯩꯒ ꯂꯤꯂꯤꯒꯁꯨ ꯃꯈꯨꯠ ꯁꯟꯅꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁ꯭ꯋꯤꯇꯤ ꯎꯕꯗ ꯂꯤꯂꯤꯗꯣ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯦꯡꯖꯨꯝꯗ ꯀꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, ꯔꯨꯝ ꯅꯝꯕꯔ ꯀꯌꯥꯗꯅꯣ? ꯁ꯭ꯋꯤꯇꯤꯅ, 19ꯗ꯫ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯂꯤꯂꯤꯗꯣ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯀꯣꯜꯂꯝꯕꯗꯣ ꯁꯠ ꯊꯥꯗꯣꯛꯏ꯫ ꯃꯇꯧꯗꯨꯗ ꯅꯥꯎꯕꯤꯅ, ꯀꯩꯗꯧꯔꯒꯦ ꯂꯤꯂꯤ? ꯁ꯭ꯋꯤꯇꯤꯅ, ꯔꯨꯝ ꯅꯝꯕꯔ 19ꯗꯣ ꯅꯨꯡꯉꯥꯏꯅꯤ, ꯑꯗꯨꯗ ꯂꯩꯒꯦꯅ ꯋꯥꯔꯗꯦꯟꯗ ꯒꯤꯔꯤ ꯇꯛꯏꯅꯦ꯫ ꯁ꯭ꯋꯤꯇꯤꯅ, ꯅꯨꯡꯉꯥꯏꯅꯤꯅ ꯇꯧꯕꯅꯦ, ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯏ, ꯂꯧꯕꯨꯛꯁꯨ ꯂꯩ, ꯑꯗꯨꯒꯤ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯕ ꯅꯨꯡꯉꯥꯏꯅꯤꯅ ꯇꯧꯕꯅꯤꯗ, ꯍꯩꯅꯧꯁꯨ ꯆꯥ ꯌꯥꯔꯦ꯫ ꯁ꯭ꯋꯤꯇꯤꯅ, ꯀꯩꯅꯣꯝ ꯍꯪꯂꯛꯀꯦ ꯇꯧꯕꯒ ꯅꯥꯀꯟꯗꯒꯤ ꯋꯥꯔꯗꯦꯟꯅ, ꯑꯣꯏ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯗꯨꯋꯥꯏꯗꯨꯗ? ꯄꯨꯟꯁꯤꯜꯂꯒ ꯁꯠ ꯁꯠ ꯆꯠꯂꯨ, ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯄꯨꯡ 11 ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕꯅꯦ ꯑꯃꯨꯛ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯆꯥꯏꯊꯣꯛꯅꯈ꯭ꯔꯦ ꯑꯃꯒ ꯑꯃꯒ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒ ꯄꯨꯡ 9:30ꯗꯒꯤ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯦ꯫ ꯅꯨꯄꯥꯒꯤꯁꯨ ꯅꯨꯄꯤꯒꯤꯁꯨ ꯋꯥꯔꯗꯦꯟ ꯑꯃꯃꯝꯅ ꯁꯪꯉꯤ꯫ ꯌꯥꯏꯈꯣꯝꯕꯅ, ꯃꯤꯁ ꯉꯥꯟꯊꯣꯏ, ꯑꯉꯥꯡꯁꯤꯡꯁꯦ ꯑꯦꯛꯖꯥꯝ ꯃꯌꯥ ꯌꯧꯁꯤꯜꯂꯛꯀꯗꯣꯔꯦ, ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟꯁꯦ꯫ ꯉꯥꯟꯊꯣꯏꯅ, ꯍꯣꯏ ꯁꯥꯔ, ꯃꯃꯥꯡꯗ ꯁꯥꯇ꯭ꯔ ꯐꯦꯜ ꯑꯣꯏꯕꯗꯣ ꯌꯥꯝ ꯌꯥꯎꯏ, ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯈꯔ ꯌꯦꯡꯁꯤꯟꯁꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯨꯡ 11 ꯇꯥꯔꯛꯂꯦ꯫ ꯁꯥꯇ꯭ꯔꯁꯤꯡꯗꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯅꯔꯗꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯅꯔꯦ꯫ ꯂꯟꯊꯣꯏ, ꯇꯝꯅꯥ, ꯄꯣꯏꯔꯩ, ꯂꯤꯂꯤ ꯃꯈꯣꯏ 4ꯁꯨ ꯔꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯄꯣꯏꯔꯩ ꯉꯥꯟꯕꯤꯅ, ꯂꯤꯂꯤ, ꯅꯪꯅ ꯉꯁꯥꯏ ꯂꯟꯆꯦꯟꯕꯤ ꯍꯣꯏ ꯔꯨꯝ ꯅꯝꯕꯔ 19ꯗ ꯂꯩ ꯍꯥꯏꯔꯒ ꯈꯪꯉꯤꯗꯣ ꯀꯩꯒꯤꯅꯣ? ꯂꯟꯊꯣꯏꯅꯁꯨ, ꯍꯣꯏꯅꯦ, ꯑꯩꯁꯨ ꯍꯪꯒꯦ ꯇꯧꯔꯝꯃꯤꯅꯦ꯫ ꯂꯤꯂꯤꯅ ꯈꯨꯝꯃꯛꯏ, ꯀꯩꯁꯨ ꯅꯠꯇꯦ, ꯌꯥꯔꯦ ꯂꯥꯛꯑꯣ꯫ ꯇꯝꯅꯥꯅ ꯑꯃꯨꯛ, ꯍꯥꯏꯁ, ꯋꯥ ꯑꯃ ꯂꯩꯔꯦ, ꯍꯥꯏꯔꯧꯗ ꯅꯨꯄꯤ꯫ ꯂꯤꯂꯤꯅ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ, ꯑꯗꯨꯗꯤ ꯀꯅꯥꯝꯇꯗ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ? ꯂꯟꯊꯣꯏꯅ ꯈꯨꯝꯃꯛꯏ, ꯍꯣꯏꯅꯦ, ꯍꯥꯏꯔꯣꯏꯕ꯫ ꯂꯤꯂꯤꯗꯣ ꯆꯠꯅ ꯍꯥꯏꯔꯛꯏ ꯇꯞꯅ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯆꯦꯆꯦ ꯑꯃ ꯂꯩꯌꯦ, ꯃꯥꯁꯨ ꯁꯤꯗ ꯂꯩꯔꯝꯃꯤ, ꯍꯟꯗꯛ 12 ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯕꯣꯔꯗꯤꯡꯁꯦ ꯇꯝꯅꯩꯌꯦ, ꯔꯨꯝ ꯅꯝꯕꯔ 19ꯗꯅ ꯍꯦꯟꯕꯅꯦꯌꯦ꯫ ꯄꯣꯏꯔꯩꯅ, ꯌꯥꯔꯦ, ꯂꯦꯞꯄꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩ ꯉꯥꯟꯕꯤꯗꯣ ꯒ꯭ꯔꯣꯡ ꯔꯨꯝ ꯌꯧꯅꯕ ꯆꯠꯂꯤ꯫ ꯃꯇꯧꯗꯨꯗ ꯃꯣꯏꯁꯨ ꯂꯥꯛꯏ, ꯒ꯭ꯔꯣꯡ꯫ ꯔꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯟꯊꯣꯏꯅ, ꯑꯁ, ꯅꯪꯁꯨꯕ, ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯏꯔꯗꯤ ꯍꯌꯦꯡ ꯍꯥꯏꯒꯦꯗꯦ꯫ ꯂꯤꯂꯤꯅ, ꯅꯣꯏꯅ ꯍꯥꯏꯔꯛꯑꯣꯅ ꯒ꯭ꯔꯤ ꯇꯛꯏ ꯅꯠꯇ꯭ꯔꯥ? ꯇꯝꯅꯥꯅ ꯑꯃꯨꯛ, ꯌꯥꯔꯦꯁꯦ, ꯇꯨꯝꯃꯁꯦ, ꯑꯃꯁꯤꯗꯤ ꯇꯨꯝꯈ꯭ꯔꯦ, ꯀꯤꯔ ꯃꯥꯜꯂꯦ, ꯂꯥꯛꯑꯣ꯫ ꯄꯨꯡ 11:39 ꯇꯥꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯅꯣꯏꯇꯦꯟꯗꯣ
अंकल चिप अमु पुथोक्तुना चारी खगरासना बोरिस नोई हेरोइन की ममानबीदो पोइरेदो आई ngauke tawiko बोरिसना अइने खल्लेबा नंगना मा उबगा कइनोम तवइना कोयु कइनो अइ हाइगे तमनादा खगरासना ngaikhो हायर खिनोमु सार होइदगा हाइदोगा चै चाबदो तल्लेबा खरा लेरगा हाइगे मनी खुमसु अमु याउसिले ए बाय कोशिलु कइनो फजरदे चांस मांगजनी अमुसनान तुमनरसिदा पुंगसे 12 तादौरे नोइतेन मनीदी नुपीगी वारी पनबा याबो नते वाहिदु ताबदो मनी खोंबा फमुंगदगी फुक हौगलग कयबा हौजिकिदो मसी हाइदुन नोइतेनगी मसमदो फोइरे अमुदसु हौगलग हेरा मी उसितबा बोरिसना कइनो 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 तौरिदुबो खगरासना खामे बोरिसबो खामनु कुमई येंगे मपानदगी लाउरे ओय रूम नंबर 9 करिनो तौरिदुबो तुमद्रिबो हौजिक फावबा खोंजेल दुदा खंगबोय लाकबोय मखोय मरिबो फमुंगदे हिपथदुना फैजुब चिंखनर तुमथाख्रे असोमदसु वारी नुंगाइरी सएना मागी मनी खोंबा हाइबदो अमुक्तंगदी फुनिंख्रेदा पाकपना होय अइसुने अमुक्तंग पुल्लगा फुनगदबने अविनाशना ए कृतिया नंगा खगरास कसे करम कांदगी खंगनरिनो कृतिना पिकलिंगैदगी अदुम तमिनरी मोइदगा चतना याम तविदा खगरास होगी बाबादो तंफा होटल की ओनर ने अखोई बाबागसु बिजनेस तौमिनरी याम लुना तिने मोई मागा अखोई मागसु लेसारिङैदगी तिनरपो ओइजानी अदुगी हौजिक फावबा अदुम पुल्ले खगरासना हंदकसिदा तमलनी हाइबदि आइसु चेलैसिनी चिंखै गानबना होय फरे तुमनब तौरसे पुंग 12 मिनट 3 चले असुमना वारी सानरमलगा तुमथख्रे मोइसु पोइरे गानबिदि तुम्बा यारमदे किजबना नाकल अमदमु ओन ओंथा ओंजन तौदुना ले तंजादुदा मपानदा कनागुंबा मना चटपगी मखोल तारे मतौदुदा हुमांग कांबा हौरकले मादे लंथोइदा तपना कौई लंथोय ताब्रो अहुमदुदी इसीसिना तुमथख्रे मची लेंगक्ट्रे पोइरे गानबिदि कीबना असुमजु हेंजिलक्पना मसादो थक्तंगनी फैजुबना मकोक्ता कुपसंदुना तुम्बा थेमख्रे अयुकी पुंग 5 ताबदाइदा वार्डेन रूम खुदिंगी थोंग थिल हगुतनबा लंथोइन अस तमनलाइदौना मीना नुंगाइना तुमनि कानसिदा तमनाना पोइरे हगुलोसे वार्डेना चैरानी सी हाइदुना मसा सेंथोकपा चनख्रे लिलीना हगुलकपदा कनामता लैरमद्रे मथंदा सोंजे हिंचाबी हमसे हौदोमदेब नुंगाइनी पुंग 5 मखाइ ताबगा ब्रेकफास्ट पिजे नंगहौद्रब छात्रसिंगदी अदुम तोकपिनी पुंग 3 मखाइ फावबदा लाइरिक पाहलगा पुंग 9 दगी ड्रेस अप तहोले स्कूल चटनबा थार पेरोड लोइबगा 15 मिनट्स की ब्रेक अमा थाइ तमनागा लंथोइगसु मखुत समनदुना थोगले पोइरेदी क्लास ता लिलीगा बायोगे क्वेश्चन आंसर सेमदुना लेहवे बोरिसना तमना सिदा लाओ लंथोइन ए कनानो सिना हाइस
ꯄꯣꯏꯔꯩꯅ ꯅꯪꯒꯤ ꯑꯃ ꯂꯩꯕꯅꯦꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯑꯁꯤ ꯃꯥꯜꯂꯤꯗ꯫ ꯇꯝꯅꯥꯅ ꯑꯃꯨꯛ ꯌꯥꯔꯦ ꯂꯥꯛꯑꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯕꯣꯔꯤꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯇꯝꯅꯥꯅ ꯀꯩ ꯍꯥꯏꯒꯦ? ꯕꯣꯔꯤꯁꯅ ꯍꯥꯏꯔꯛꯏ, ꯑꯃ ꯅꯣꯏꯒꯤ ꯅꯃꯥꯟꯅꯕꯤ ꯄꯣꯏꯔꯩꯉꯥꯟꯕꯤꯗꯣ ꯍꯣꯔꯦꯟ 30 ꯃꯤꯅꯠꯁꯀꯤ ꯕ꯭ꯔꯦꯛ ꯂꯩꯕꯗꯣ ꯑꯗꯨꯗ ꯅꯪꯒ ꯂꯥꯛꯃꯤꯟꯅꯧ ꯒꯥꯔꯗꯦꯟꯁꯤꯗ꯫ ꯀꯩꯒꯤ? ꯑꯣ ꯈꯥꯒꯔꯥꯖꯅ ꯀꯩꯅꯣꯝ ꯍꯥꯏꯅꯦꯌꯦ꯫ ꯇꯟꯖꯥꯗꯨꯗ ꯁꯛꯍꯦꯟꯒ ꯃꯅꯤꯈꯣꯝꯕ ꯍꯣꯏꯁꯨ ꯑꯇꯩ ꯑꯇꯩꯁꯨ ꯊꯣꯛꯂꯛꯏ꯫ ꯈꯥꯒꯔꯥꯖꯅ ꯇꯝꯅꯥ ꯅꯨꯡꯉꯥꯏꯔꯤꯀꯣ? ꯍꯣꯏ ꯅꯨꯡꯉꯥꯏꯔꯤꯌꯦ, ꯅꯪꯗꯤ? ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ꯫ ꯁꯛꯍꯦꯟꯅ ꯕꯣꯔꯤꯁ ꯅꯣꯏ ꯁꯥꯔꯣ? ꯋꯥꯅ ꯑꯃꯗ ꯍꯥꯏꯖꯔꯕꯁꯨ ꯃꯤꯠꯌꯦꯡꯗꯤ ꯂꯟꯊꯣꯏꯗꯅꯤ꯫ ꯃꯤꯠꯌꯦꯡꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯂꯟꯊꯣꯏꯅ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ, ꯆꯪꯉꯒꯦ ꯑꯩꯈꯣꯏ꯫ ꯕꯣꯔꯤꯁꯅ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯇꯝꯅꯥ ꯊꯣꯛꯂꯛꯎꯀꯣ ꯑꯁꯤꯗ ꯍꯣꯔꯦꯟ꯫ ꯇꯝꯅꯥꯁꯨ ꯃꯉꯛ ꯅꯣꯝꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯅꯤꯈꯣꯝꯕꯅ ꯌꯥꯏꯍꯦ, ꯃꯃꯥꯟꯅꯕꯤꯁꯦ ꯐꯖꯩꯅꯦ꯫ ꯁꯛꯍꯦꯟꯅ ꯑꯃꯨꯛ ꯆꯠꯂꯣꯍꯦ ꯅꯇꯩꯃꯅꯤ, ꯌꯦꯠꯂꯅꯨ ꯍꯟꯗꯛꯇꯤ꯫ ꯃꯅꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯁꯛꯍꯦꯟ ꯅꯪ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯁꯦ ꯀꯌꯥꯝ ꯄꯥꯝꯃꯤ? ꯍꯦꯛꯇ ꯌꯦꯠꯁꯤꯜꯂꯦ, ꯀꯩꯒꯤꯅꯣꯕ? ꯅꯪꯂꯣ ꯑꯩꯔꯣ? ꯕꯣꯔꯤꯁꯅ ꯑꯁ ꯌꯥꯔꯦꯍꯦ ꯅꯣꯏ ꯑꯅꯤꯁꯨ, ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯅꯣꯏꯇꯦꯟ ꯑꯃꯨꯛ ꯑꯗꯨꯅꯤ ꯁꯛꯁꯤꯡꯁꯤꯒ꯫ ꯁꯛꯍꯦꯟꯅ ꯐꯖꯔꯦ ꯅꯪꯗꯤ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯅꯤꯈꯣꯝꯕꯅ ꯑꯃꯨꯛ ꯅꯣꯏꯇꯦꯟ ꯍꯥꯏꯁꯤꯅꯤ꯫ ꯅꯣꯏꯇꯦꯟ ꯑꯃꯨꯛ ꯈꯨꯝꯃꯤ, ꯅꯨꯄꯤ ꯈꯣꯝꯕ, ꯂꯩꯕꯥꯛ ꯈꯣꯝꯕ, ꯃꯧ ꯈꯣꯝꯕ, ꯁꯟꯊꯤ ꯈꯣꯝꯕ꯫ ꯅꯥꯀꯟ ꯑꯃꯗꯅ ꯆꯤꯡꯈꯩꯉꯥꯟꯕꯒ ꯀ꯭ꯔꯤꯇꯤꯒꯁꯨ ꯀꯣꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀ꯭ꯔꯤꯇꯤꯅ ꯍꯧꯔꯛꯑꯕ ꯑꯃꯨꯛ? ꯇꯟꯖꯥꯗꯨꯗ ꯕꯦꯜꯁꯨ ꯇꯥꯔꯛꯂꯦ꯫ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯆꯪꯅꯔꯛꯏ꯫ ꯁ꯭ꯀꯨꯜ ꯇꯥꯏꯃꯤꯡ ꯂꯣꯏꯗꯨꯅ ꯃꯍꯩ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕ ꯕꯣꯔꯗꯤꯡꯗ ꯂꯩꯕꯈꯩꯅ ꯕꯣꯔꯗꯤꯡꯗ ꯆꯪꯅꯔꯛꯏ꯫ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯕꯣꯔꯤꯁꯅ ꯍꯪꯂꯛꯏ, ꯈꯥꯒꯔꯥꯖ ꯀꯩ ꯍꯥꯏꯅꯔꯒꯦ? ꯀ꯭ꯔꯤꯇꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ, ꯌꯥꯒꯦ ꯇꯧꯔꯦꯌꯦ, ꯈꯟꯈꯤꯒꯦꯅ ꯍꯥꯏꯔꯛꯏꯌꯦ꯫ ꯁꯛꯍꯦꯟꯅ ꯑꯃ ꯂꯟꯊꯣꯏꯗꯨꯗꯤ ꯑꯩꯒꯤ ꯍꯥꯏꯅꯕꯤꯌꯨꯀꯣ ꯕꯣꯔꯤꯁ꯫ ꯅꯣꯏꯇꯦꯟ ꯈꯨꯝꯃꯤ, ꯃꯅꯤ ꯇꯥꯔꯗꯤ ꯁꯤꯔꯅꯤ ꯅꯪ, ꯃꯋꯥ ꯂꯧꯗꯦ꯫ ꯐꯥꯛꯄꯅ ꯑꯣ ꯃꯇꯨꯁꯨ ꯂꯧꯗꯤꯌꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯄꯥꯛꯄꯅ ꯅꯣꯏꯒꯤ ꯃꯅꯤꯗꯣ ꯁꯛ ꯌꯥꯝ ꯇꯥꯈꯠꯂꯦ, ꯕꯣꯔꯤꯁ ꯂꯩꯕꯒꯤ ꯀꯩꯁꯨ ꯍꯥꯏꯕꯤꯗ꯭ꯔꯕꯅꯤ ꯉꯁꯤꯁꯨ꯫ ꯁꯛꯍꯦꯟꯅ ꯑꯃꯨꯛꯇꯪꯗꯤ ꯐꯨꯗꯣꯏꯅꯦ ꯑꯩꯅ꯫ ꯈꯥꯒꯔꯥꯖꯅ ꯌꯥꯔꯦꯍꯦ, ꯇꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ? ꯀ꯭ꯔꯤꯇꯤꯅ ꯑꯃꯨꯛ ꯍꯥꯏ, ꯑꯗꯨꯅꯤ ꯏꯕꯥꯅꯤꯗꯧꯅ ꯒ꯭ꯌꯥꯟ ꯇꯥꯖꯧꯅꯦ꯫ ꯑꯁꯣꯝꯗꯁꯨ ꯗ꯭ꯔꯦꯁ ꯍꯣꯡꯇꯣꯛꯂꯕ ꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯤ꯫ ꯇꯝꯅꯥꯅ ꯄꯣꯏꯔꯦ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯈꯥꯒꯔꯥꯖꯅ? ꯑꯣ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯑꯩ? ꯂꯟꯊꯣꯏꯅ ꯑꯃꯨꯛ ꯀꯩ ꯈꯨꯝꯂꯝꯃꯤ ꯅꯪꯗꯤ? ꯂꯤꯂꯤꯅ ꯑꯃꯨꯛ ꯌꯥꯔꯦꯅ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯄꯣꯏꯔꯩꯅ ꯍꯥꯏꯔꯤ, ꯀꯩꯅꯣꯗ ꯁꯣꯅꯣꯁꯤꯡꯁꯤꯗꯤ꯫ ꯇꯝꯅꯥꯅ ꯍꯥꯏꯔꯣꯅꯦ ꯑꯁ꯫ ꯄꯣꯏꯔꯩꯉꯥꯟꯕꯤ ꯇꯞꯅ ꯈꯨꯝꯂꯛꯏ, ꯈꯜꯂꯛꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯂꯤꯂꯤꯅ ꯋꯥ ꯑꯃ ꯍꯥꯏꯗꯨꯒꯤ ꯃꯌꯥ ꯀꯥꯊꯣꯔꯛꯄꯒ ꯄꯣꯏꯔꯩꯉꯥꯟꯕꯤꯅ ꯇꯝꯅꯥ ꯅꯣꯏꯗꯤ ꯉꯔꯥꯡ ꯑꯩꯅ ꯀꯧꯕ ꯑꯃꯠꯇ ꯇꯥꯗꯦ, ꯉꯔꯥꯡ ꯑꯍꯤꯡ ꯃꯄꯥꯟꯗ ꯀꯅꯥꯅꯣꯃ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯏ꯫ ꯂꯟꯊꯣꯏꯗꯤ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ, ꯆꯠꯂꯣꯍꯦ ꯀꯗꯥꯏꯗꯩꯅꯣ, ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯧꯋꯣ꯫ ꯂꯤꯂꯤꯅ ꯑꯁ ꯑꯩꯗꯤ ꯁꯨꯝ ꯇꯜꯂꯛꯇꯣꯔꯦ ꯑꯗꯨꯗꯤ, ꯍꯥꯟꯅꯒꯤ ꯈꯔ ꯀꯤꯕꯅꯦ꯫ ꯂꯟꯊꯣꯏꯅ ꯐꯩ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯇꯨꯝꯗꯕꯤ ꯌꯦꯡ ꯇꯥꯔꯦ꯫ ꯇꯝꯅꯥꯁꯨ ꯍꯣꯏ ꯌꯦꯡꯉꯁꯤ꯫